Thabak subagi khutsuman yami yamde haibagi wahauda ningai sangdanarappadagi miyoi ama nongmaina kaptun hat khre thodok asingarang numidang pung nipan khare helakpa matamda Bishnupur Police Station na konba Santipur khul ningthaukhong ward number 2 da thokibane leikidraba miyoi adu Bihar ge Baruni district ge Suresh Sahu chahini funithoi apokpa Ramson Sahu kawi miyoi asi nachau khuldagi maitei nupi ama lauraga Santipur khulda cheki mystery oina leibani haire Suresh punongmaina kapliba miyoi aduna Ningthaukhong ward number 14 dagi Sijaguru Mayum Biren Sharma Chahi Yankhai Mari Apokpa Birhari Sharma kawe mahak laikhidraba Suresh ki makhada jugali oina thabak subani haire thodok thokfam dagi Impact News na fangba pauda ngarang nungthil pung mari makhai taba duwaida Biren hairiba miyoi asina Suresh ta mahaki khutsumana se lupa chamri dagi chatreta hengatna bagi matangda wari sanabada ningai sangdana balaikhe makhoi ani gi marakta nungaina da bakhara thokraba matung numidang pung nipan rom tarakpa duwaida Biren double barrel nongmayama puraklaga Suresh ta kapadagi sokhe khudakta Suresh pumanak nakpa hospital da pukhatuna laikan naraba matungda laikidabani hairi hujik fawbagi oina Biren hairiba misak asi faba laitri police na mahakpu fanaba koithi thiri hairi